Hello mayam, ngasi koigi airport line da laiba koigi Mahindra gi kano da showroom da laga koigi sigi XUV Mahindra gi koigi sisu India gi company fauwa safety da hire gazu koigi pedon da number 1 da laiba global NCAP da test taw matam da sisu out of 5 star da 5 phang bangam ba do magari makhal amane ado tata gi next one na malai siga complete to wa ado sisu yam na pangan lei magari makhal amane ado masi pet yengmina je magi maong do kamai to ge have do ado nam video se hawr se ado video se han bat thengna bi ba yaw ga di channel ase bu subscribe to san yoro mathang akoi gi gari ge no ba review sum pe pada adom da notification da su lakna ba bell icon su press to bio video sih over sih Mahindra XUV koigi W8 model top model ni kasa masih impal da on road da petrol variant jeda dari on road da price showroom da 11.70 ni ko sigi price on road da mo 13 plus ware the manung mapan gi habit sor pam yeng mina si han bada sigi magi engine specification jam da hajar ke ma se diesel da zulai petrol da zulai akoi petrol jina 1.2 kenone bhp se koi 109 bhp ne koi 5000 rpm da aduga magi newton meter jina kenone 200 Newton meter top 2000 rpm da gari di dum powerful oiba engine ne sigise adu magi headlamp se amtang yeng minase headlamp se seda projector headlamp se yaurega light se sigi light se am phajabne dum road presence da se simple halogen se side indicator se na DRL ko sigi post DRL ni ko sigi magi keno se koi lambi da hek yeng da yam appealing oiba kenone mas dum phajai ade mai chrome design de seda chrome masa se da hapsali ko ade mai se logo le jara ade gi magi sigi skid plate se dum yeng da muscular oi yeng da ko den mamang gi yeng da dum ari se dum phajai yeng da attractive oiba gari ne ado site ta mulaje magi sakaje magi segment da haltare mai segment da koigi magi rebel se kana na kana tata nexon adagi silere adagi kenoge hyundai gi keno do venue adagi mokoi si marak sida mana saka gi wheelbase mani papai ko aduna mangonda stability thoda adu madi yam le adu si alloy je phajai ko magi yeng na ba disc ni ko amang ya adagi magi size sina chilai ko 215 by 55 or 17 inch ni ko magi kenos tire size oi side ta mu yeng magan da sida piano black finish na ida yam phajana finish ta we sida body color plus magi toan ba dual tone da so de oira du sina side indicator ko door handle sina request sensor yaura adagi no kena roof rail functional oil wa adum 5 this dum khangi ko mai quality ja dum claim mala adagi sigi magi loir ko gi siju
ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯐꯖꯅ ꯑꯗꯩ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯅꯤꯡꯂꯣꯝꯗ ꯌꯥꯝꯅ ꯃꯌꯥꯝꯅ ꯐꯖꯅꯔꯤꯁꯦ ꯃꯥꯒꯤ ꯁꯤꯒꯤ LED ꯁꯤꯒꯤ ꯁꯦꯞꯁꯦ ꯁꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯕꯅꯤꯀꯣ ꯑꯗꯒꯤ ꯃꯈꯥꯗ ꯁꯦꯟꯁꯔꯁꯤ ꯂꯩꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦ ꯁꯦꯟꯁꯔ 1 2 3 ꯀꯣ 4 XUV ꯃꯣꯗꯦꯜꯁꯤ ꯏꯔꯦꯀꯣ WI ꯃꯣꯗꯦꯜꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯗꯤꯐꯣꯒꯔꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯅꯤꯡꯒꯤ ꯋꯥꯏꯄꯔꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁ꯭ꯄꯣꯏꯂꯔ ꯁꯤꯗ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝꯗ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯑꯦꯟꯇꯤꯅꯥꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯀꯦꯃꯦꯔꯥꯁꯤ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛ ꯒꯥꯔꯤꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯥꯟꯒꯤ ꯑꯦꯛꯁꯇꯦꯔꯤꯌꯔꯒꯤ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯧꯖꯤꯛ ꯊꯣꯡ ꯍꯥꯡꯇꯣꯛꯑ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯅꯨꯡꯒꯤ ꯁꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯨ ꯁꯣꯐꯇꯁꯅꯤꯀꯣ ꯑꯗꯩ ꯁꯤ ꯒ꯭ꯂꯣꯁꯤ ꯑꯦꯂꯤꯃꯦꯟ ꯁꯤꯗ ꯌꯥꯎꯔꯤ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁꯇ ꯑꯗꯩ ꯁꯤꯒꯤ ꯋꯤꯟꯗꯣꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯤ ꯗ꯭राꯏꯚꯔ ꯁꯥꯏꯠꯀꯤꯁꯦ ꯑꯣꯇꯣ ꯑꯣꯏꯔꯦ ꯑꯇꯩ ꯄꯋꯥꯔ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯁꯤꯁꯨ ꯀ꯭ꯔꯣꯝꯅ ꯐꯤꯅꯤꯁ ꯇꯧꯋꯦ ꯁꯤꯁꯨ ꯐꯖꯩ ꯑꯗꯨꯒ ꯁꯤ ꯁ꯭ꯄꯤꯀꯔꯁꯤ ꯂꯩꯔꯦꯀꯣ ꯃꯣꯏꯒꯤ ꯑꯗꯩ ꯋꯥꯇꯔ ꯍꯣꯜꯗꯔꯁꯤ ꯂꯩꯔꯦ ꯌꯥꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯀꯣ ꯌꯦꯡꯕꯗ ꯑꯗꯩ ꯁꯤꯅ ꯀꯩꯅꯣꯒꯤ ꯁꯤꯅ ꯍꯥꯏꯠꯀꯤꯅꯤꯀꯣ ꯁꯤꯁꯦ ꯑꯗꯩ ꯁꯤꯠꯀꯤ ꯂꯦꯗꯔꯁꯤꯁꯨ ꯌꯥꯝ ꯐꯩ ꯄꯥꯏꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯁꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯗꯦꯁꯕꯣꯔꯗꯁꯤꯁꯨ ꯑꯩꯈꯣꯏ ꯗꯨꯋꯦꯜ ꯇꯣꯟ ꯀꯂꯔꯅ ꯐꯤꯅꯤꯁ ꯇꯧꯋꯦ ꯑꯗꯩ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛꯅꯦ ꯑꯗꯒꯤ AC ꯚꯦꯟ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯟꯁꯣꯜꯁꯤꯒꯤ ꯇꯆ ꯁꯀ꯭ꯔꯤꯟꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯔꯤ ꯑꯗꯨꯒ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟꯁꯨ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯩ ꯁꯤꯗ ꯑꯣꯗꯤꯑꯣ ꯀꯟꯇ꯭ꯔꯣल ꯃꯥꯎꯟꯇꯦꯠ ꯑꯣꯟ ꯁꯤ ꯁ꯭ꯇꯤꯌꯔꯤꯡꯗ ꯂꯣꯏ ꯃꯥꯎꯟ ꯇꯧꯔ ꯂꯩꯔꯦ ꯏꯌꯔꯕꯦꯒꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯩ ꯁꯤ ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣꯜꯁꯤꯡꯁꯦ ꯁ꯭ꯇꯤꯌꯔꯤꯡꯗ ꯂꯣꯏ ꯃꯥꯎꯟꯇꯦꯠ ꯇꯧꯔꯦꯀꯣ ꯑꯗꯩ ꯁꯦꯐꯇꯤ ꯔꯣꯝꯗꯁꯨ ꯏꯌꯔꯕꯦꯒꯁꯤ ꯌꯥꯎꯔꯦ ꯑꯗꯩ ꯁꯤ ꯄꯦꯁꯦꯟꯖꯔ ꯁꯥꯏꯠꯀꯤꯁꯨ ꯏꯌꯔꯕꯦꯒ ꯌꯥꯎꯔꯦ ꯀꯣ ꯑꯗꯩ ꯗꯦꯁꯕꯣꯔꯗ ꯑꯗꯨꯝ ꯌꯥꯝꯅ ꯁꯣꯂꯤꯗ ꯑꯣꯏ ꯄꯥꯏꯕꯗ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛꯅꯤꯀꯣ ꯄ꯭ꯂꯥꯁꯇꯤꯛꯇꯤ ꯑꯗꯩ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯤ ꯂꯩꯔꯦ ꯃꯣꯏ ꯃꯑꯣꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯣꯟꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯒꯤ ꯏꯟꯖꯤꯟ ꯁ꯭ꯇꯣꯞ ꯁ꯭ꯇꯥꯔꯠ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯥꯏꯠ ꯁꯤꯒꯤ ꯃꯑꯣꯡ ꯗꯤꯖꯥꯏꯟꯁꯤ ꯐꯖꯩ ꯌꯥꯝꯅ ꯇꯆ ꯁꯀ꯭ꯔꯤꯟꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯍꯖꯥꯔꯠ ꯂꯥꯏꯠ ꯑꯗꯩ ꯗꯤꯁꯄ꯭ꯂꯦ ꯃꯆꯥ ꯑꯃ ꯁꯤꯗꯁꯨ ꯂꯩꯀꯣ ꯑꯗꯒꯤ ꯑꯣꯇꯣ AC ꯑꯣꯏꯔꯦ ꯑꯗꯒꯤ ꯕꯦꯇ꯭ꯔꯤ ꯆꯥꯔꯖꯤꯡꯒꯤ ꯁꯣꯀꯦꯠ ꯊꯤꯟꯐꯝꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯊꯝꯐꯝ ꯃꯣꯕꯥꯏꯜ ꯍꯣꯜꯗꯔ ꯁꯤꯗ ꯂꯩꯔꯦ ꯑꯗꯩ 12 ꯚꯣꯜꯠꯀꯤ ꯁꯤꯗ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟ ꯁꯤꯗ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯑꯗꯒꯤ ꯁꯤꯗ ꯄꯣꯠ ꯆꯩ ꯃꯆꯥ ꯃꯁꯨ ꯊꯝꯐꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯨ ꯐꯖꯩꯀꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯛ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯥꯒꯤ ꯒ꯭ꯂꯕ ꯕꯣꯛꯁꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯒ꯭ꯂꯕ ꯕꯣꯛꯁꯁꯦ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯌꯥꯏ ꯑꯗꯩ ꯃꯊꯛꯇꯁꯨ ꯔꯨꯐꯁꯨ ꯌꯦꯡꯉꯣ ꯁꯟ ꯔꯨꯐ ꯌꯥꯎꯏꯀꯣ ꯁꯤꯗ ꯄꯦꯅꯔꯥꯃꯤꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨ ꯁꯟ ꯔꯨꯐꯇꯤ ꯌꯥꯎꯋꯦ ꯑꯗ ꯌꯥꯝ ꯐꯖꯩ ꯑꯗꯩ ꯁꯤꯗꯁꯨ ꯁꯟ ꯔꯨꯐꯀꯤ ꯑꯣꯄꯟ ꯍꯥꯡꯗꯣꯛꯅꯕꯅꯤꯀꯣ ꯁꯤꯅ ꯂꯥꯏꯠ ꯂꯩꯔꯦ ꯑꯗꯩ ꯁꯟ ꯔꯨꯐꯀꯤꯅ ꯁꯤꯗ ꯍꯥꯡꯗꯣꯛꯀꯗꯕ ꯀꯣ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯁꯦ ꯃꯅꯨꯡ ꯌꯦꯡꯉꯨ ꯑꯗꯨꯝ ꯆꯥꯎꯋꯤꯀꯣ ꯃꯅꯨꯡꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯃꯌꯥꯝ ꯆꯜꯂꯅꯤꯀꯣ ꯁꯦ ꯑꯗꯨꯝ ꯐꯖꯩ ꯃꯅꯨꯡꯁꯨ ꯑꯗꯒꯤ ꯁꯤꯒꯤ ꯁꯤꯅ ꯒꯤꯌꯔ ꯂꯤꯚꯔꯁꯤ ꯂꯩꯔꯦ ꯔꯤꯚꯔꯁꯁꯦ ꯁꯣꯝꯗ ꯄꯥꯜꯂꯤꯀꯣ ꯃꯃꯥꯡꯂꯣꯝꯗ ꯑꯇꯩ ꯒꯥꯔꯤ ꯁꯣꯝꯗ ꯑꯅꯝꯕ ꯄꯥꯟꯅꯕꯅꯤ ꯃꯥꯏꯁꯦ ꯁꯣꯝꯗ ꯄꯥꯜꯂꯦ ꯑꯗꯣ ꯃꯅꯨꯡꯁꯦ ꯂꯛꯖꯔꯤ ꯑꯣꯏ ꯑꯗꯒꯤ ꯐꯝꯕꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯐꯝꯕꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯡ ꯄꯣꯖꯤꯁꯟꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯚꯤꯖꯤꯕꯤꯂꯤꯇꯤꯁꯦ
ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯆꯥꯡꯁꯤꯗꯅꯦ ꯑꯗꯨꯅ ꯊꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯄꯣꯖꯤꯁꯟꯅꯦ ꯑꯩ ꯐꯝꯃꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯌꯦꯡꯕꯤꯔꯣ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯃꯅꯤꯡꯁꯨ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯃꯅꯤꯡꯒꯤ ꯁꯤꯠꯁꯦ ꯀꯝꯐꯔꯠ ꯀꯃꯥꯏ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯑꯗ ꯀꯟꯇ꯭ꯔꯣꯜꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯤꯗ ꯁꯤꯜꯚꯔ ꯀꯂꯔꯅ ꯐꯤꯅꯤꯁ ꯇꯧꯔꯒ ꯁꯤꯗꯗꯤ ꯃꯣꯏꯁꯦ ꯐ꯭ꯂꯦꯠ ꯕꯇꯝꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤ ꯁ꯭ꯇꯦꯔꯤꯡꯁꯦ ꯇꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯁꯤꯗ ꯇ꯭ꯋꯤꯇꯔ ꯃꯥꯜꯂꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯣꯝꯗ ꯁꯨꯝ ꯌꯥꯎꯔꯤꯀꯣ ꯍꯥꯏꯗ ꯌꯦꯡꯃꯤꯟꯅꯁꯤ ꯃꯅꯤꯡꯗ ꯁꯤꯠꯇ ꯑꯃꯨꯛ ꯀꯥꯔꯒ ꯑꯗꯨꯒ ꯁꯤꯅ ꯃꯅꯤꯡꯒꯤꯅꯤꯀꯣ ꯃꯅꯤꯡꯒꯤ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯃꯥꯡꯒ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯋꯤꯟꯗꯣꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤ ꯂꯩꯖꯔꯦ ꯁꯤꯁꯨ ꯀꯩꯅꯣ ꯑꯣꯏꯔꯦ ꯒ꯭ꯂꯣꯁꯤ ꯏꯂꯤꯃꯦꯟ ꯑꯁꯤꯗ ꯀ꯭ꯔꯣꯝꯅ ꯐꯤꯅꯤꯁ ꯇꯧꯔꯦ ꯑꯗꯩ ꯁꯤꯒꯤ ꯄꯣꯀꯦꯠꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯣ ꯑꯗꯩ ꯁꯤꯗ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤꯠꯁꯦ ꯌꯦꯡꯁꯤ ꯁꯤꯠꯀꯤ ꯀꯝꯐꯣꯔꯠꯁꯦ ꯑꯝꯇ ꯃꯅꯨꯡ ꯆꯪꯉꯒ ꯐꯝꯃ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯃꯅꯤꯡ ꯁꯤꯠꯇ ꯂꯩꯔꯦꯀꯣ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯃꯤ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯕꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯁ꯭ꯄꯦꯁꯁꯦ ꯈꯨꯔꯨꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯇꯣꯔꯦꯅ ꯒꯦꯞꯁꯦ ꯌꯥꯝ ꯐꯖꯅ ꯂꯩꯀꯣ ꯁ꯭ꯄꯦꯁꯁꯦ ꯀꯩꯝꯇ ꯑꯩꯈꯣꯏꯗ ꯐꯝꯕꯗ ꯌꯥꯝꯅ ꯆꯤꯟꯕ ꯏꯐꯨꯟ ꯐꯨꯡꯒꯠꯄꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯁꯤꯗꯗꯤ ꯑꯗꯒꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯐꯝꯐꯝꯗꯣ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯇꯣꯡꯈꯠꯄꯗꯣ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯁꯦ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯈꯤꯇꯪ ꯁꯤꯗꯤ ꯁ꯭ꯂꯥꯏꯠꯂꯤ ꯈꯤꯇꯪ ꯋꯥꯡꯈꯠꯄ ꯈꯛꯇꯅꯤꯀꯣ ꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯏꯁꯨ ꯀ꯭ꯔꯤꯌꯦꯠ ꯑꯃ ꯇꯧꯕꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯔꯤꯌꯔ ꯑꯩꯈꯣꯏ ꯃꯌꯥꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯦ ꯁꯤꯁꯨ ꯍꯦꯗ ꯔꯦꯁꯁꯤ ꯄꯤꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗꯁꯨ ꯄꯤꯔꯦꯀꯣ ꯑꯗꯒꯤ ꯑꯩ ꯁꯤ ꯑꯍꯨꯝ ꯄꯤꯔꯤꯅꯤꯀꯣ ꯑꯗꯣ ꯁꯤꯠ ꯃꯤ ꯑꯍꯨꯝ ꯐꯝꯕꯗ ꯑꯗꯨꯝ ꯐꯝꯕꯗꯤ ꯌꯥꯅꯤꯀꯣ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯁꯤꯠꯁꯤ ꯁꯤꯠꯀꯤ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯑꯥꯝꯔꯦꯁ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯥꯝꯔꯦꯁ ꯌꯥꯝ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯤꯀꯣ ꯑꯥꯝꯔꯦꯁꯁꯦ ꯀꯞ ꯍꯣꯜꯗꯔ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯁꯤꯗ ꯐꯣꯟ ꯍꯣꯜꯗꯔ ꯃꯆꯥ ꯌꯥꯎꯕꯁꯨ ꯂꯩꯅꯤꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯁꯤꯅꯤ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯒꯤ ꯀꯝꯐꯔꯠꯀꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤ ꯀꯣꯛꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯐꯨꯠ 6ꯀꯤ ꯃꯤ ꯐꯥꯎ ꯑꯗꯨꯝ ꯐꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯌꯥꯅꯤꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯁꯤꯗꯁꯨ ꯍꯦꯟ ꯒ꯭ꯔꯤꯞ ꯁꯤꯗ ꯄꯤꯀꯣ ꯑꯗꯩ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗ ꯑꯋꯥꯠꯄ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯑꯁꯤꯗ ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯀꯌꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯧꯅ ꯇꯧꯋꯦ ꯀꯣ ꯑꯗꯒꯤ ꯁꯤ ꯃꯃꯥꯡꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤ ꯄꯣꯠ ꯆꯩ ꯀꯩ ꯍꯣꯜ ꯇꯧꯕ ꯌꯥꯕ ꯍꯦꯡ ꯇꯧꯕ ꯌꯥꯕ ꯃꯆꯥ ꯃꯆꯥ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯑꯗꯨꯅꯤ ꯃꯅꯤꯡꯒꯤ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯐꯝꯃꯒ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯀꯝꯐꯔꯠꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯍꯤꯟꯗ꯭ꯔꯒꯤ ꯁꯥꯏꯠꯇꯒꯤ ꯐꯖꯅ ꯑꯣꯐꯔ ꯇꯧꯕꯤꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯃꯍꯤꯟꯗ꯭ꯔꯒꯤ XUV300 ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯂꯥꯏꯟꯗ ꯂꯩꯕꯅꯦ ꯃꯁꯤ ꯃꯍꯤꯟꯗ꯭ꯔꯒꯤ ꯁꯣꯔꯨꯝꯗ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯑꯃꯨꯛꯇꯪ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯇꯧꯗ꯭ꯔꯒꯗꯤ ꯒꯥꯔꯤꯒꯤ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯣ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯒ ꯎꯅꯔꯁꯤ